हजी इहौसु खलकपगा कोगी JFD Justice for Fair Delimitation na mahi masing analayeng amadi mai amadi ising piba si na chingba khara si natana state amadi central government ki makhada leiba loshang sing boycott tawkhibaga loinana ngarang asi su kogi Kakching district ki kogi SDO SDC office Thobal DC complex leiba tongan officing solo chen ki bagi pause leiroza masida kogi state government na yelo mi kanana ba chaba fire ma hek lakthok chuba forward di boycott asi handuk loi habegi wafam neuza loshela pose kamai than hojik yamna maru oibase atai mayam highway gi kari gi lairiba mayam sing akoi yamna concern hoi adagi atopa state ta kari da kana miyam gi nom gi sang da ba ya da essential commodities mayam gi lairiba pot gi maman ga yeng kana manipur da sky high laidana atu mati wang da lairiba loina ba akoi da concern hoi marak asida amuk aina khwai gi concern oiriba mang da tari ba di bharat ki oiba government ki matong ina hantak September kanu sidagi kanu ata taretagi census hauraga tawdo pot adu tawban tawni haibagi people ga government ka ani gi marakta laiba tasan asigi resolution sini akoi da khwai concern ori base masigi hariba no NRC no census ko haiba mumila ma sangsal la ibase even language nipan suba sin changiba matamda no manipuri no hindi na akoi na kana tawgibani ko no manipuri no hindi manipuri bar nipan saba sirinda chandrabadi no hindi yaroi haibagi sigi akanba ya kanu issue du da impam oiba mahairoi singi miyang oiba issue du na nipan saba sirinda chalakana manipuri hoigi status language ki awang thak to koi maintain tor lakpani in the same way kanu ni language mer paji khunai mut pani dana ko aduna sigumba mayam si yenga kanda no NRC no census saibase manipur gi phuru kunthra tare nipan mapan gi khunda laita minariba saili sang sinda lai hogadaba mayam sing asigi ngasi kataki natna tungda lakadaba miron kaya gi hingba ingtang du laitaba saukhatpa mayam ju aduga mari leinei karigumba kanani akan NRC akan tauraba adi tarakadi sanglaba tunglam chat amagi arangba mangala ma khak lakadaru miron kaya da koina piba ngamam me habase khangadabani aduga tawbungam draba manipur khunai na tripuri matawgumna kana yellow furu mayam sina mito miran sa mayam gi makhong ko laga hingba ko mito ki makha de hingbugi yamna waba punsiro namada kasi poklibo tang na pokna riba isa isu sing mayam se kana thamamani habase yengmusi khangmin gadabani maram aduna akoi yama democratic oiba miyam gi khongjang ama sangsal laga sangiba violent oiba yadi law gi oiba kanu mem thugai ba yadi tawdibdi akoi right to speech ko lairiba constitution bi ba hak chi yang kana miyam gi apamba adusu miyam khatani heda pama sarkar na yada ba nataba sarkar masana su khanga kanda maduga sab mana ba miyam na pami dagi ma tawna ba gi namakta natro khoi gi kanu gi population state population commission ga semi ba ama semi ba mayam adagi pasai kanoni akari NRC tawna center daga se tharamiba assembly resolution lairiba mayam sing ado thabak onthu o haibani haiba madugi damga sangsil liba oiba mayam se adagi amana sarkar gi matang desu yauna phajaba aina ningsing eko akhoi miyam haiba sida kanongi sarkar gi thabak tawba sing su yawi haiba se masi am sing khangadabani moisu tawda yadaba ngasai gi lairiba makok thongba mayam authority na makhoi gi oriba wana thabuk masam natraga am tawjari mayam dogi security kanda order ko thola chata yada bagi kanu man lairi bane ba tawdari Assam da 19 kanoni 70s 5 tagi haur kan sai tarung tare changchen gi ba chaw mi top tan bigi iho makoi gi di chief minister nga si su emanta biswas naga thawayang na tawra ko na NRC update tawriba Supreme Court jawna Supreme Court directives makhada NRC tawga mi to khandok bagi cha haudna chaw issue ma tawdna angkhomi ai ba tare ahum kango Assamese mayam sing asi furup sing ado kanna ba hona bagi lambi amadi makoi de yalaga thamgredana hariba ihogduda kayamuk yamna miyang gi support phangi gi haiba matamda it is recorded yamjabada sarkar gi thabak tawba mioi lising kunthra thabak ka da bagi thabak lokthokpa adu thawoina thabak thadu aga miyang gi mito
तानबगी फॉरेनर की इशू द यौसिलकांदा फॉरेनर इशू दो माई पाकना पुखलकी हाइबसे ngasi सरकार की लोइसंग द लेबिरिबा अदगी ऑर्डर तौबिगदवा अदु कनोनि खंगबियु हाइबनिदा हाइबदी सरकार की थबक तौरिबा खितंग वेल टू डू फैमिली मयाम की मसा मसुसिंग दो अदुसु हायेंग मितो मिरान सा मयामना अखोई की ओइबा ख्वारी मरु पॉलिटिकल राइट्स अदगी इकोनॉमिक राइट्स अदगी कल्चरल राइट्स मयाम दुगी मकोक थोंगा वायल लब मतमदा मखोई मसा मसुसिंग की सेफ लेते हाइबनी फ्यूचर लेते हाइबनी मरम अदुना आसांगी इहोदा सरकार की थबक तौबा कमियोई लिसिंग कुंथ्रा की मयादा अखोई थबक थादोगा कनो अखोई मियाम की इहोदा याउखी हाइबसे मसी यामना रिकॉर्ड तौरगा यामना ऑथेंटिक ओइबल लाइरिकते इरगा लेरिबा पोसक अमनी लाइक वाइ सिदसु अखोइना सरकार की थबक तौबा तौदबा अनेम अवांग अत्र फुरुक के खेनबा थीदना एनआरसी याम संबल लॉजिक नि मिटोप लेहन गुजी हाइबनी मिटोप लेरे मिटोपना अदुके मतिक अखोइ सिदिदा यमसलगा लेरे नोंगमा बंगलोना फुदु ओकांदा हेता कनो थोप याबगी कनो म लेरे हाइबसे खां कांदा अखोइ पुनमंगना एनआरसी तौबसिदा माइ पाकनवा अदुगी मतुंगदा सेंसस तौनो हाइबनते सेंसस सोइदना तौगदबनी तौबददी फौमान याउदबा चाक चानिंगबगी वानी वाइकुप याउदबा चाक चानिंगबदुनी मिटोप याउदबा अखोइदगी ओबा येलो फुरुक कतंग सेंगना लेजरकाना सेंसस तौमिनसी हाइबनी सुक्सुमना मियोइबगी वा ngangi base masigi against ता अतै पंगे लेपकदो मानती हाइबो फुंजे थम